Manipur gi Puariga Sagonariba, Silongda Laiva, Manipur Rajbari Red and Building, Thugaikhiba Thouwongbu Sub Inquiry Tounaba Chief Minister and Biren Fongdokkhre. Wapamasi Manipurda Miyam Gilengak Ama, Lingabagidamak Center Gi Lusingba Sing Unaru Matung Ngasi, Imphal International Airport Thugaikhiba, Hanegi Chief Minister and Biren Paumising the Fongdokhibani. Paumising the Hangba Wahangi Paukum Pireduna and Biren Haikivada, Manipurda Hozik Uriba, Tongan Mapibam Kiagi Matang Damadi, Miyamgi, Lengak Ama, Atuba the same Nabagi, Pandamda, MLS Sing Yauna Center Gimakok Tongba Lusingba Singda, Pogdam Lubani, BJPSC, National Party Ama, Oiba, Stedasigi, Karigumba Kara, Paikat Ke Hairabadi, Higher Authority Gatana Bahibasi Mahusani, Warep Kudimak, National Githakta, Laurokadabani, Aikoina, Hector Pantog the Tokshin Bayabanate. Under New Delhi Kongshadasi, Lanzinari Singamadi, National Highway Singi issue Loinana, Miamna Pamiba, Miam Gilengak Ama Atubada, Lingnaba, Haiduna Party, Lusing Basingima Fomda, Kangan Machatpane. Wapamasi political Kudong Sabalorga, Wangang Libasina, Kangjin Basungani. Hozik Tamliba President's rule Asi, Aikoina Warep Ama Lorga, Lotopayabanate, Masipunamak, Center Lusing Basinga, Tanarabamatunda, Tabakoina Paket Kadabane. Manipur President's rule Thugaikhiba Hozik law and order gi phibam asuki matik fagatlei hojikti state asigi law and order gi phibam parabanina miyam gi lengak ama semnaba national leaders singda khangalam lei masigi roidena home ministry gi level da su tongan ba furup ki MLA singda wari sanaba hokre haina en Biren makha takhi amarom da silong da leiba Manipur Rajbari gi building Thugaikhiba du thamoi sona nuaitaba fawi Thodok adugi matang da marilena ba authority na inquiry ama tawgadabane haina mahana makha na Fongdokkhre. Everyone should remember BJP is a national party. ये रीजनल पार्टी नहीं है. यहाँ पे जो चाहे मर्जी में डिसीजन ले वो नहीं सकता. We have to go to the higher up और जो भी डिसीजन है नेशनल लेवल में लेता है. तो हम लोग ऐसा ही खेलने के लिए नहीं गया. स्टेट के इश्यूज को प्रायोरिटी देके जैसे IDP का हो, हाईवे का हो और पॉपुलर मिनिस्टर को रखना हो, जो भी है whatever. People's na pamba potu bu ada thamaga khana raga thabak dawno basapane Manipur se India gi manung galai bane aduna anything tawgada ba PR lokhok hanbagi woiro amagi woiro we have to approach to the center si khagai Manipur gi praja adi politically mache pipa ngang ba kangbu sida khanganinge majority leiraga ngakta जहाँ पे मेजोरिटी है जहाँ पे सरकार बनने का बोल के कोई रूल्स नहीं है जहाँ में लॉ एंड ऑर्डर खराब है तो PR आता है फुल मेजोरिटी होने से भी PR रखता है क्योंकि गवर्नमेंट आर मोर कंसर्न ऑन द लाइफ एंड प्रॉपर्टी सिक्योरिटी